Silongda laiba Manipur Rajbari Thugaikhibagi Matangda Yengsinnaba amadi Heritage Preservation oina thamnaba mathau taba thabak laukhatnanaba Manipur Governor da Kurai AC gi MLA L Sushindro na Taksinkhre ngasi Imphal gi Rajbhavan MLA L Sushindro na chatuna Ajay Kumar Bhala unakhibagalonena aiba cherol ama pisin ki hairi MLA na pisin ki cherol aduda Manipur gi puari ga sagu naduna laklaba Silongda laiba Manipur Rajbari Red Land Building asi kumja lising amaga chamapan nifugi angan basarukta sagat kibani hariba building asi Maharaj Bodhchandragi yum oina lairak kibagalonena kumja lising amaga chamapan nifuga mapangi September kunga mathoida Manipur Merger Agreement ki khutyek pina kiba mafam ama oiba tanatana laipak asigishu maru oiba mafam amani mafam masidagi North East region da political amasung constitutional gi ahongbasu lakpa hoki building asi Manipur gi puari ga tatna thanaba yadraba ama oiraga laki Manipur Merger Agreement ki khutyek pina kiba mafam oibana India gi heritage amagi machak mathum watana leiraba building asi Thugaikhibagi amadi ningthina ngak senanaba tongan mamai gi wakatuna laklabasu building asi nauna sanabagi damak handakta Thugaikhre thawong asina Manipur miyam gi bafamda koishauna ba haibadu ohelle Oirakliba fibam masida Governor Mityeng Changbiduna Red Land Building Thugaikhibagi asi marimakong Yengsinnaba chumgani loinena puari gi achouba mafam ama kallaga lakiba building asi ngak senanaba mathau taba khongthang lokatpiyo Red Lands Building Thugaikhibagi lemhau khaksing adu ningthina ngak selaga Heritage Memorial ama oina semgatuna India gi puari da Manipur gi oirakiba khongchat amadi top masak adu ikai khumnaba chumgani hiramasida Governor na akan Mityeng Changbiduna mari leinaba authority da mathau taba thabaksing laukhatnanaba Governor gi pukning chingsinki